Akadoriba anobale ngakta KUKI Zo MLA ani cabinet minister gi fam phanglaba yai haiba wafam khak yamna source amadagi phanglapani haina ko gi pauchi sida adumak yam chawna phonglio hoigi MLA LM khautega ngor sanglung sanatega mokhoi ani da ko gi cabinet minister hap kani haibagi wafam amakak phang pina nabagi wafam khana bada koi khanari ana koi pauchi sida mak thamnio ja masita senga lakcharak matamda tongan balinga kama tangani haina leidiba KUKI Zo gi tongan ba furup singa sina hai batare makoi da koigi haiza nonjan bagi wafam makak lak ba muung makak malak pasina koigi lady ba scenario sida akai ba kayama lakadara natragana makoi gi haiba center gi wafam sida illaga lakadoribra hai center gi maikai digi thamlak ba cabinet minister ani hap yai hap kani hai bagi wa khani hai ba wafam lak pasina di koi mayam da di chamam na ba dumak pokhali koigi haiza nonja bagi mawong rom da lak pai taro ja ki bideng da swam tang kamai ning de ja sala sigi ziki hai ba wafam sida asing ba koina principal level da hai si Manipur hai se community kuntra ga mari recognize community kuntra mari hai se is da thadau yauri bani mar yauri bani gangte yauri bani adagi akoi gi ralte yauri te yauri simte yauri bani Haiba community sing se KUKI akoi Zo yauri bani ko aduna mijo su yauri akoi recognize of the haiba mayam sing si maroina tribe mapan mu erong bani sina po ura kanda KUKI haiba posi akoi gi just British na mo hi as a normal place akoi gi political kano moina categorized of yana na ba haina shemba potu de gi lak bani KUKI haiba si mayam haine induna aduna akoi masi anuwa tamni aduga masi British na makoi administration Anglo Manipur akoi Anglo Burmese war gi matung dagi haiba process da akoi red toba kano sing sigi mafam sing sigi secure oina na ba purak thawini aduga settle tor kini haibi wafum de bulawre adu almost 100 years kumba surabanina or 150 years kumba Manipur gi lehau da haibsi laabanina Manipur haiba gi idea of Manipur da haiba thadau Ralte mar even paiti su koi nauna changakpa mai community sing manungda amani aduga halaki lansi da choba daite lori bisi paiti su amani paiti ni yam sathina so sampur da akoina interview to matam da paiti si yam na choba so sampur gi mafam singchi mai thab da choba daite lobu singi community gi manungda paiti si yam chawna yawi haidana koi community sing na moi testimony da hai mar sing su mokoina jibam gi leiba issue sing du da yam kana makoina yaupa natana mar singdi yam kana involvement leite aduna main oina sagi thadau singi marak tuga adu paitega adagi leiba mijoga sigi